ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯗꯃꯥꯏ ꯂꯝꯕꯤ ꯆꯪꯉꯦ ꯁꯤ ꯗꯃꯥꯏ ꯂꯝꯕꯤꯅꯤ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯆꯦ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯂꯩ ꯑꯗꯨꯒ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛꯀ ꯆꯍꯤꯃꯨꯛ ꯃꯈꯥꯗꯅꯤ ꯅꯠꯇ꯭ꯔꯥ ꯄꯨꯟꯕ ꯐꯪꯉꯤꯁꯦ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯑꯃꯨꯛꯀ ꯉꯁꯤ ꯗꯃꯥꯏꯗ ꯂꯩ ꯀꯩꯅꯣꯒꯤ ꯃꯤꯅꯣꯗꯤ ꯍꯣꯏꯒꯤ ꯈꯨꯟꯗꯅꯦ ꯑꯩꯈꯣꯏꯗ ꯂꯩꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯒ ꯂꯨꯍꯣꯡꯕꯒꯤ ꯇꯤ ꯄꯥꯔꯇꯤ ꯑꯦꯇꯦꯟ ꯇꯧꯗꯣꯏꯅꯤ ꯁꯣꯝꯒꯤ ꯅꯨꯄꯤꯁꯦ ꯇꯧꯔꯤꯁꯦ ꯏꯪꯊꯝꯊꯥ ꯆꯦꯟꯕꯤꯁꯦ ꯍꯣꯏ ꯍꯣꯏ ꯍꯣꯔꯦꯟ ꯀꯦꯔꯒ ꯑꯣꯏ ꯎꯍꯜꯂꯒꯦ ꯗꯃꯥꯏ ꯂꯝꯕꯤꯁꯦ ꯆꯤꯡ ꯉꯥꯛꯇꯅꯤ ꯑꯩ ꯏꯪꯕꯅ ꯂꯣꯏꯔꯦ ꯂꯥꯞꯃꯜꯂꯤ ꯑꯩ ꯒꯥꯔꯤ ꯇꯣꯡꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯄꯤꯛꯆꯔ ꯀꯥꯞꯐꯝꯗꯤ ꯑꯃꯨꯛꯀ ꯐꯖꯩ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯁ꯭ꯔꯤꯃꯪꯒꯣꯜꯗꯁꯨ ꯂꯩꯅꯦ ꯚꯤꯗꯤꯑꯣ ꯂꯣꯏꯁꯜꯂꯛꯏ ꯃꯌꯥꯝ ꯍꯣꯔꯦꯟ ꯑꯣꯏꯅ ꯎꯅꯔꯦ ꯑꯁꯤꯒꯩꯁꯤꯒ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯔꯕ ꯃꯟꯗꯤꯔ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯑꯁꯤꯒꯩꯁꯤꯒ ꯈꯨꯔꯝꯗꯣꯏꯅꯤ ꯑꯣ ꯃꯤꯅꯣꯇꯤ ꯑꯁꯤ ꯅꯣꯏ ꯚꯩꯔꯞ ꯕꯥꯔꯤꯁꯦ ꯑꯁꯤ ꯃꯟꯗꯤꯔꯁꯦ ꯀꯔꯤ ꯗꯃꯥꯏ ꯀꯣꯟꯕ ꯂꯥꯏꯔꯣ ꯀꯩꯅꯣ ꯑꯁꯤ ꯑꯗꯨꯝ ꯕꯒꯥꯟꯒꯤꯅꯤ ꯕꯒꯥꯟꯒꯤ ꯙꯃꯥꯏꯒꯤ ꯅꯠꯇꯦꯕ ꯑꯣ ꯁꯤ ꯙꯃꯥꯏ ꯆꯥꯕ ꯀꯥꯟꯗ ꯁꯤꯜꯘꯥꯠ ꯍꯥꯏꯔꯒ ꯑꯣ ꯌꯥꯝ ꯆꯥꯎꯔꯤ ꯃꯐꯝꯁꯦ ꯁꯣꯝꯒꯤꯁꯤꯅ ꯀꯩ ꯃꯟꯗꯤꯔꯅꯣ ꯁꯤꯅ ꯗꯨꯔꯒꯥ ꯃꯟꯗꯤꯔ ꯑꯣ ꯁꯤꯜꯘꯥꯠꯀꯤ ꯗꯨꯔꯒꯥ ꯃꯟꯗꯤꯔ ꯑꯗꯨꯒ ꯗꯨꯔꯒꯥꯁꯤꯒ ꯚꯩꯔꯣꯞꯀ ꯀꯥꯂꯤꯒ ꯂꯩꯕꯅꯤ ꯑꯣ ꯆꯪꯉꯨ ꯑꯩꯗꯤ ꯁꯦꯠꯂꯨꯕ ꯍꯣꯏ ꯌꯥꯏꯐꯕꯤ ꯌꯥꯝ ꯐꯖꯅ ꯅꯤꯡꯅ ꯚꯩꯔꯣꯞꯁꯦ ꯈꯨꯔꯝꯃꯤ ꯎꯔꯕ ꯂꯥꯛꯑꯦ ꯃꯅꯥꯛꯇ ꯁꯨꯃꯥꯏꯅ ꯁꯨꯝ ꯕꯣꯠ ꯃꯈꯨꯝ ꯂꯩꯔꯕꯅꯤ ꯁꯤ ꯂꯥꯏ ꯃꯆꯥ ꯃꯆꯥ ꯂꯩꯔꯤꯁꯤꯅ ꯂꯥꯏ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯊꯥꯗꯗꯕꯤꯗꯅꯦ ꯁꯨꯃꯥꯏꯅ ꯃꯣꯏ ꯊꯝꯃꯦꯕ ꯑꯣ ꯑꯁꯤꯒꯁꯨ ꯄꯨꯖꯥ ꯑꯁꯤꯁꯨ ꯇꯧ ꯃꯥꯅꯦ ꯑꯩꯈꯣꯏ ꯙꯃꯥꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯙꯃꯥ ꯇꯥꯎꯟꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯨ ꯈꯣꯏꯔꯝꯃꯦꯕ ꯑꯥꯎ ꯙꯃꯥꯏꯒꯤꯗꯤ ꯀꯣꯟꯕ ꯍꯥꯏꯁꯤꯅ ꯀꯩꯅꯣꯅ ꯂꯥꯏꯔꯦꯝꯕꯤ ꯑꯣ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅ ꯆꯠꯁꯤ ꯍꯣꯏ ꯃꯥꯡꯗꯅ ꯒꯧꯔꯥꯡ ꯁꯤꯗꯅ ꯒꯧꯔꯥꯡ ꯑꯣ ꯍꯣꯏ ꯌꯧꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ 2 minute ꯑꯃ ꯋꯥꯠꯂꯤ ꯃꯅꯤꯡ ꯂꯩꯀꯥꯏ ꯆꯠꯄ ꯇꯣꯇꯦꯜ ꯀꯌꯥ ꯈꯛꯅꯣ ꯂꯩꯁꯦ ꯃꯅꯤꯡ ꯂꯩꯀꯥꯏ ꯃꯃꯥꯡ ꯂꯩꯀꯥꯏ ꯃꯌꯥꯏ ꯂꯩꯀꯥꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯅꯣꯏꯒꯤꯅ ꯀꯥꯏꯗ ꯑꯩꯈꯣꯏꯅ ꯃꯌꯥꯏ ꯂꯩꯀꯥꯏ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯃꯈꯥ ꯂꯩꯀꯥꯏ ꯁ꯭ꯋꯥꯏ ꯃꯌꯥꯏ ꯂꯩꯀꯥꯏ ꯁ꯭ꯋꯥꯏ ꯑꯥꯎ ꯏꯪꯕꯅ ꯂꯣꯏꯔꯦ ꯁꯟꯗꯥꯒ ꯇꯥꯁꯤꯜꯂꯛꯄꯅꯦ ꯄꯨꯊꯥꯗꯣꯔ ꯀꯗꯣꯝꯗ ꯁꯤ ꯂꯝꯕꯤꯁꯤꯒ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯐꯦꯕꯋꯥꯔꯤꯗ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯄꯨꯊꯥꯗꯣꯔ ꯐꯦꯕꯋꯥꯔꯤꯗꯨꯒ ꯐꯥꯎꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯞꯂꯣꯗ ꯇꯧꯔꯒ ꯇꯧꯔꯣꯏꯗꯣꯏꯔꯣ इस क्या लिरी खुरी रे ना हाय मिनती होई चंगम सिगा ना बाय बाय सुजा जाए तारा सामने देबो हमारे कौनदा मांगे से जुसे ओ मांगे सिगे याई फबी होगी मामोय मयूं दादा चिंगलेंदर बाड़ी चेंज दिखनी मी कनाव लाग सिगा टिबाटी दलाई मोगी गेट योरे गाव ने लोग लाई वीडियो मते मते अदुम हत्सर के काव मैम कमाइन खगे बा YouTube day आई तो सीजन है oh thank you ना कहां दे थोलेगा फजबना लोरे खोगी मौसे हाय हाय तोरो जाए चलो अखोय मौ हाय Maya ay gusto mo na no mo di ba to iko ay gusto mo na fajagdro ay nakan da yai babi minoti aduga idi keno pamandai ni mathak na som side na isida lepandai ni mang mau ni na asina maugi family
ꯃꯔꯛꯁꯤꯗ ꯏꯪꯕꯅ ꯁꯤꯔꯦ. ꯍꯧꯖꯤꯛꯇ ꯏꯪꯕ ꯐꯥꯎꯔꯛꯏ ꯌꯥꯝꯅ. ꯄꯨꯡ ꯃꯝꯃꯦ. So, hanggang ayuk da, umunarasi ma'am. Good night!